ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯀꯥꯗꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯖꯥꯗ ꯃꯤꯑꯣꯏ 40 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯂꯣꯏꯅꯅ ꯏꯖꯔꯦꯜꯅ ꯁꯤꯔꯤꯌꯥꯗ ꯕꯣꯝꯕꯤꯡ ꯇꯧꯈ꯭ꯔꯦ North East Window na sandok saribani midangi pau miyeng tabiriba singbu ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ Security Force singna thiba humbagi thabak chathabada yamlaba khulai-sing fagatpa ngamkhre loinena lalholuf amagi kadar ama fari hari Security Force singna Jeriwamgi lengang pi Khuldagi na Tamenglong district tatbung khul fawada thiba humbagi thabak chathabada magazine ga loinena SLR ama magazine ga loinena .303 rifle ama SBBL rifle manga .303 rifle gi life round kuntra mapan SLR gi life round tara manga .303 cartridge kuntra manga SLR empty cases 𝐷 rubber bullet humfudara taruk walkie talkie ama bulletproof jacket ani headgear ama magazine pouch ama hariba sing asini nakalama romda khongzom papal dagi lona thingkraba lalholuf RPF PLA ki kadar ama fari hari Mag Visnupur amadi Thawal district gi mafam singda senkhai thumkhai gi thabak chathabada amadi lalholuf aduda anoba miyoi changhanbada chauna senabani hari kadar adu chai sudabana maram oiraga Juvenile Justice Act ki provision matung inna action lokhatkani hari Haukiba pung 23 asigi manungda Gazada miyoi 40 hena hatkre lonena Israel da Syria da bombing tawkre medical team singna Al Jazeera da fongdorakli madudi haukiba pung 23 asida Gazada foot 8 ngairiba miyoi kuntra yauna yamdrabada Palestine gi miyoi 40 humdoi hatkre amasung Israel na hauzik sathariba attack singa sigi marakta sivagi masinga si makata na hingalakli hari Israel na Syria da chathakiba strike sing na maram oiduna yamdrabada miyoi ahum sikre amasung miyoi kaya amana asokapan nangkre lodina chatharakiba strike singi manungda Defense Ministry amasung President ki Palace oriba capital Damascus ki manakta leiba mafam singda bombing tawraki hari Syria gi Foreign Minister na Israel na Damascus amasung Sueda bombing tawkiba si condemn tawbaga lonina mahakna fongdorakpada leivak aduda tension hengat hannaba machak amani lonina kios kaya ama thoklaknaba honabani haina fongdokre Malem gi tongan ba leivak singna Israel na Syria da chathakiba strike singi matangda condemn tawrakre Syria gi nongpok thangba city oriba Sueda Syria government force sing amadi Druze armed group singi marakta leiba conflict asigi manungda Israel na Syria gi capital ama oriba Damascus da air strike kaya ama chatharakre Israel gi defense ministry Israel Katsna fongdorak kibada Israel gi force singna Syria gi defense minister ga manak Defense Minister gi manakta chatarakiba strike sing asi Syria gi government ki force sing bu Sueda gi lauthoknaba hairakiba pung kharagi matungda chatharakibani haina fongdorakre lodina atopa strike amana capital city asigi President Palace ki manak nakpa mafam singda chatharakibani haina fongdoraki Syria gi health minister Napaumi singda fongdorakibada thaudok aduda yamdrabada miyoi ahum siki amasung atopa kuntramari asokapan nangki haina magna makhataki lonina thaudok asigi mathangda tongan ba malemgi leibak United States Kuwait United Nations Turkey Iran Saudi Arabia Russia GCC Gulf Cooperation Council European Union amasung Norway na chingba leibak singna yaningdaba fongdorakre
Chahi khudingi pangthokpagum manipuri gi ningthau leisemba sana zawbuna thaubu oijuna taret suba chahi gi pukmen paumina ba thoram maitei pangal e gi khongul liba foundation committee manipur na sinjuna sana konungda pangthokre thoram aduda manipur gi tongan ba mafamdagi lakiba maitei pangal singna makoi gi inkholda hauba instang napi ohai wahina chingba purakchuna ningthauda kalaki matam amada chenaramba pangal singna ningthauda kumgi chano katpagi sarugama oina sana konungda Ningthau mayai tangbanda famduna taina koibada koina famduna arai leita awat apa tatok tasin taunaduna ningthauga pukmen pauminaramba adugi maongda icham chamba thoram aduda hauzik oiriba leivak asigi aruba fibam amadi karamna ingna chikna pangadage haibasu khanaki Students Union ki wakat putabi duna Birmangol College ke regular principal ama thabirakpagi damak Higher and Technical Education Department ke Principal Secretary Commissioner bu Birmangol College Students Union na thagatpa phongdorakli Birmangol College Students Union na thadrokpa cherol amada matam sangna Directorate of University damakok maru pandabagum na miyoi kharana oja singhi profile ontok onsin tawduna kangkhong chairamba adu lakliba oja asina singthaningai oiba thabakaya tawrakani haibasi Students Union achetpa thazaba thamlakli loinana anauba asa amaga loinana achumba thabak tawbiriba Higher and Technical Education Department ke Principal Secretary Commissioner na lairaba college asidagi achoba senfam huran kiba college asigi hanagi principal Dr. O Premila amadi 𝐋𝐢𝐯𝐴 coordinator Dr. S Rajesh ki mathakta mapung fana thigat piduna college ki pesa adu hangat hanbiu mara leiba miyoi ani ki mathakta cherak pibiu mari leleba department athuba matamda cherak pibiu haina cherol asida makatarakli Federal Students Organization 𝐶𝐤𝐯𝐿 Phasok 𝐶𝐿 District Council na sinduna one-day drug awareness campaign ama 𝐶𝐿 Khunau College ki Sivananda Memorial Hall da pangthokre campaign aduga mari lenena natki oiba thang tagi thoramga loinena mayai kaba nisana sokhalaba khunai asida mahairoi singi thodang hariba nungi oiba waklonda thoram adu pangthoki thoram aduda O Binoy Singh Principal 𝐶𝐿 Khunau College M. Rajendra Singh Advisor Haksal Kanglon KSS Biren Assistant Professor History Department 𝐶𝐿 Khunau College 𝐁𝐿𝐭 Vidyadhar Counselor Healing Point 𝐶𝐿 amadi Surijit Sarangthem President Phasok 𝐶𝐿 District Council na thoram mapu oijuna oja sing amadi mahairoi punna miyoi chawm henbana saru yaduna pangthoki BJP ki State Yuva Morcha ki Executive Member Oiramba Aribam Prasan Sarma Rashtriya Modi Seva Samiti RMSS ki National Minister Oina Nauna Thopuna ba Khalakre New Delhi da leiba BJP Head Office pangthokiba Rashtriya Modi Seva Samiti RMSS ki Nauna Khallaba Office Bearer Singh Okpagi Tharam aduda Manipur dagi Aribam Prasan Sarmasu RMSS ke National Minister Oina Khalakchuna RMSS ke National President Vikas Yadawansina Delhi Dalaiba BJP Head Office da appointment letter adu kusina ki bani hari History Club DM College of Arts Imphal na sinduna lecture program pangthokpaga loirina History Club's Annual Report 2024-25 phongkre DM College of Arts ki all building da pangthokiba thoram aduda Professor S Lanjenba Midai Principal DM College of Arts Professor Naurem Joy Kumar Singh former Dean School of Social Science Manipur University amadi President Manipur Historical Society Dr. R.K. Nimai Singh IAS retired A. Subhas Singh IAS Additional Secretary DP Home and Director Institutional Finance Professor Dr. C.S. Silaramani retired Principal DM College of Arts Imphal amadi former Dean School of Humanities Danamanjari University Loinena Samuel Duidang HOD Department of History DM College of Arts Sarugyaki Thoramga Mari Lenina History Department ki Oza Dr. Sahida Ahmad na phongdokibada History nainabada masagi community khaki nainabagi mahuta punsinbagi history nainaba tangai fade haiba wafam thamki Manipur ki intellectual punamak se akoi university sigi sari bas degi thokri ga
ado aikoina university se machu mame MU de 1980 khaktani 1980 da ko university sida 1946 da sida liming rabani adudagi thokiba mayam duni chief minister thokre oza doren go sida gine ma student union gi leader oramini oza ibo bisu akoi sida ni hai adagi even Mizoram gi chief minister Lanten Hawla hana gi to adoma samak sida gine adagi activism da di payire sida gi manipur gi hek apaw ma ko sida thokini oza pahari sida thokri ni aduna sugumba mayam ma akoina lairi bese college se tawkhal hansi college se bachu moment ta hansi heritage take ma bi hanninge koi government heritage take ai se Kolkata da chapiyo Guwahati da chapiyo moirom da changba bo yati heritage take chi da pot am da thuai ya de ma lu ya de photo bo ba ya de akoi si da di uji ma khoi si lambien cha ya lo chinjan na to is akoi gi campus se mase mai gi hab amane mai loi sang akoina haijabagi wani manipur da intellectual revolution na ma lakpada game college ki achauba role ma lawna habadu ne thamjani se adra let us all come together aduwa ching leader mayam su dei thokringa aptani tambaki leader su dei thokringa aptani isai sapada power su dei thokringa aptani sportsman su dei thokringa aptani aduna punamaki hawra phamni habadu sigi aina importance su pining mayam game college se let's revive it ko myam changa ga hingan si haba kai no da ko gi heritage da masi achauba kai kangla khakta na ti ba kangla khakta ni na akoina kangla save to gudo gi haji this is a seed of learning Metro, seed of learning was Sigi Pandam the Katane, the Long Kazana for DPHD. 𝐶𝐤𝐯 Students Association KSA na Sindana All Manipur Bar Association ambagi nauna khalaba Secretary Advocate Ningombam 𝐋𝐢𝐯𝐸 okpagi thoram Major Khulda leiba Manipur Press Club tangasi pangthokre pangthokiba thoram aduda thoiba mithunglen oina paunam lawango mangang editor Kanglapau Virzit Tarangbam Consultative Member UCM Kokomi amadi Sukham Vidyananda President 𝐶𝐤𝐯 Students Association saruyaki pangthokiba thoram aduga mari lenena ambagi nauna khalaklaba Secretary Ningombam 𝐋𝐢𝐯𝐸 na phongdorakpada KSA na Sindana okpagi thoram sinbiriba asi thagachari haina phongdokhi masigi reception program siga mari lenana I function asi attend to laksabani aduga tonganba ambagi waigaidagi All Manipur Bar Association gi haribo organization aduga dugi thabak thoram ga kari gadi thudongna mari lenadamni da akoigi thabak thoram kari leigadage togadage habududi aduna ambagi oiba thoram ga oina phongdok sage masigi thoram sidadi warobiroi masigi thoram sidadi hajararoi aduga kasengmadi IC ngasigi moina reception gi program sida organize tawbiram si aina hana du hala ngasigi oirami ba mo si sumana expect tawjaram tamne adubu ngasi stage daga tawraga ma email sing adagi satragi adagi CSO tongan malup singna aibu ngasigi tawbiri ba reception gi mo ngase aingonda ina side so mayam da haje give duni puning da thuk lawu khawi from the ina expect tawda ba ina thajaru da ba khalam da ba tha ina khajaram ba thak tu dagi ka hena wangna ka hena phajana tawbiram du dai bu yam nungsina singlem na tawbiram du dai ngonda yam nungsiba puning da adagi thamoi da kapning ba ma di phawi adagi haining ali tan khoi bu su ai thagat chaba Community Health Center CHC Wangoina Manipur gi Best Community Health Center Award in 𝐶𝐤𝐯 2024-25 amadi Best Community Health Center Award in Eco-Friendly 2023-24 gi mana fanglakpada Health Center asigi Doctor amadi staff sing buikai khumnaba utpagi thoram abangasi CHC Wangoi gi meeting hall da pangthokre thoram aduda Imphal West ki DC Mayang Lambam Rajkumar Imphal West District Mission Director Dr. NG CHC Wangoi gi hanagi SMO in charge Dr. N Susila amadi NHM Quality Assurance ki State Nodal Officer Dr. H. Manaranjanna maruaiba mithunglen singoina saruyaki thoramga mari lenina DCM Rajkumar na phongdok kibada Manipur lenga ki oina tangai fadaba resource kayagi award pamayuk nabana Pami haiduna so Imphal West Punna Center Hongfumapan Ladiba si Kudakta Hekta Mapung Fahan Bangamloi Health Center ama Mapung Fana Chalaiba Ngamhange Hairagadi
Center aduda thabak tawriba staff singge achawa thodang lei staff singna mapung fana thabak tawnaba honabada changliba equipment amadi infrastructure gi awatpa sing adu khangdoktuna awatpa sing adu menkhatpa ngamnanaba honaminasi haiki 24/7 ayuk nungthin nungdang khaktana thabak tawba ngamnabaneba honajari jiko anabadu nungdang pukhalakanu haibadi yadedna ahingda pukhalakanu haibadi yadedna aduna madugi pandamduda kogi leijariba CHC and PHC singji fully functional ohenaba honaba ayuan chabukta leiba kagwasida leiba health center du 24/7 functional ohenba ngamdragadi kaino koina tawribsi haibum question neba madam na hangjari jiko adu I fully support that adu I support the way aduga fazana process tawraga koina adjustment here and there tawrakani madu mass oina tawgada banate takaro ibadu khagenga tawjabani sen samada chapigi ganum aduga noigi apama service to particular health center amada laibire haraga hena contribute to you haibagi wakhal dudani aduna mayamna su support to you Dhannamanjari University Manipur gi ahanba newsletter ngasi phongkre DM College of Arts DMU gi conference hall da pangthokiba newsletter phongbi chamatharam aduda University asigi Vice Chancellor Professor W Chan Babu Singh Dean of School Welfare Professor TS Ravi Kanta Singh amasung Dean of the School of Humanities Professor and Lanchinba Midena Mayai Tangbal Loki newsletter phongbi tharam aduga mari lenina Vice Chancellor na phongdokibada newsletter asi University asigi yamna maru oiba machak amani masi University asigi sagyeng mingsel ama oibada natana University asibu afaba maru oiba University ama oihannaba honabada achoba thodang logani haki newsletter asigi ahanba edition asi chefong ama oina phongbada natana digital format tasu phongduna University asigi website tagi pawa fangani Jai asigi oina newsletter asi tha taruk ki oina phongbani adum oina mak lakadoriba jai asidagi di jai amada tha ahum ki quarterly oina phongnabagi pandam thamli haiba wafam thamki masina University asigi manungda pangthokliba academic cultural sports na jingba thabak thoram sing miyamda khanghanba ngamgani haina editorial team na phongdoki newsletter asida University manungi thabak thoram kayagi pau khakta natana Dhannamanjari University ki constituent college oriba college mangagi thabak thoram singsu yauri DMU newsletter ki editorial team asi Dr. Arambam Noni Miteina editor in chief amasung Dr. Buchi Mayang Lambam na editor gi thodang puduna phongbani The Ideal Teachers Training Academy ITTA Saziwa Imphal East ki handak ki Anoba B.Ed First Semester 2025-27 batch ki numit humni chathakadaba induction program ngasi college asige multipurpose hall da haudokre ngasi haudopagi tharamadda College Development Council Manipur University ki director Professor Hanjabam Sukdeva Sarmana chief guest amadi college asige principal cum secretary governing body Dr. Ranjan Yankokpamna president loinena Ideal People Society ki president Khagokpam Kala amadi College asigi governing body ki chairman Khagokpam Ronel na guest of honor oina saruyaki ngasigi tharamadda chief guest ki warol piraduna CDC ki director na haikibada trainee singasi student teacher amani haibadi oza oibaga loinena sadrasu oiriba matamni academic orientation asida leiringe matam asida oza oibagi lamda changsilakliba student teachers singna karamba matamda matau karamna oza oigani amasung karamba matamda satra oigani habigi wakalon asi chapchana tamhauraba matungda afaba oza amamam oijuna afaba satra amasung afaba khunai ama semgatpada Ozagi thodang logadabani haina phongdoki loinana leiriba leiva kitangdu leita daba awa na mayam marak asida college asin academic calendar kaihandana student teachers singda mapung fawa training piduna afaba oza amamam ohenba haiba asina college asida college asina mapung fawa thodang logani haina college asigi principal na phongdoki ngasigi thoramadagi manung channa handakta jungi kunithoi dagi kunmari fawa Maharashtra gi Nasik ta pangthokiba 8th Senior National 6A Side Indoor Hockey Championship 2025 ta winner oirakraba Manipur team da saruk yarba college asigi 3rd semester da tamlibi RK Rebati Busung asigi thoramadu da oktuna harauba phongdoki
𝐶𝐢𝐯𝐬 Lieutenant General Nayan Ahom amadi Brigadier Ganesh Ahom leikidabada lona thingkraba lalholuf Socialist Revolutionary Party Sorepana awaba phongdorakli lalholuf asigi maikeri thadorokpa cherol amada Indian Security Force na Myanmar manungda leiba Nagaland gi Langwadagin Arunachal Pradesh gi Pangsu Pass Faw gi lamkhai paring marakta leiba camp marida Israel amadi France ta saba drone chama yankhairom kapsenduna amadi Fighter Z Fauba Sizinaduna Chatakiba attack da 𝐶𝐢𝐯𝐬 Lower Council ki Chairman Lieutenant General Nayan Ahom amadi Brigadier Ganesh Ahom Thawaina Ponta Pikiba Lunina Luf asigi kadar khara asokaban nanghankibada Thaudok adubu akanba maongda yaningtaba phongdokpaga lunina awaba phongdorakli amadi thaudok aduda 𝐶𝐢𝐯𝐬 da thingna hauriba awaba kudong chadaba khudingmakta saru yari haina cherol asina makatari Wahengbam Nipamacha Memorial Trust Wangoina Sunduna Hanagi Chief Minister Wahengbam Nipamacha gi Tarahumdoi Suba that anniversary pangthokre Thoramaduda Wahengbam Basanta Singh ex-councillor WMC Moirang Nara Singh ex-minister Wangjing Tentha AC Oinam Lukhoi Singh ex-minister Wangoi AC Saruyaki Youth Affairs and Sports Department ki meeting makhada tha secretary thoi degi tongan ba mafam ahum Langzing Turf Ground 𝗔𝗡𝐿 𝐁𝐫𝐸 amasung Thobal Ningomba Mini Stadium da District Taramathoi gi champion oiraklaba school sing saru yaduna chathariba Under 15 boys amadi under 17 boys and girls ki humfutaruk suba state level Subroto Cup International Football Tournament 2025 ki ngasi sana ki ba final match da Imphal West District ki mahut siliba Yumnam Huidrom Higher Secondary School na Kaksing District ki mahut sinkiba Langmaidong Higher Secondary School bumaitiba bibak ngamduna under 17 boys kida manipur gi mahut sinduna national level da saru yaragani Thobal Ningomam da leiba mini stadium da under 17 boys ki oina Kaksing District amasung Imphal West anigi marakta final match tanaduna loishin kiba ngasiki thoram aduda Youth Affairs and Sports Manipur gi Director Dr. Mayangbam Veto Singh Secretary Naurem Pravin Singh Senior Finance Officer and Pari Toyhen Mayday. They are so Thobal Devan Moirangtem Padma Shri Awardee International Footballer Miss O Bembem Devi Amadi International Footballer AIFF Executive Member TH Dabavi Devina President Member Singh Oina Saruyaki. Ngasi mini stadium Thobal Ningomam da sanakiba final match aduda apiba matamgi manungda team anina goal amamam chanabadagi extra time minute tara haftuna sanabada Yumnam Huidrom Higher Secondary School na ahenba goal ama chanba ngamduna Langmaidong Higher Secondary School bu goal ani ama da maitiba piduna under 17 gi boys ki champion oiba ngamkibani Loishin Bagi Thoramga Mari Lenina Youth Affairs and Sports Department na tournament assistant bada achawa thaudang loriba District Youth Affairs and Sports Officer Singh da Kudol Singh tambaga loinina tournament ki mapu oiraba team Singh amadi player Singh da manamathum Singh yantoki tongan ba cultural show kaya so utki closing function adu da thoiba mitung oina wangang laduna Youth Affairs and Sports Manipur gi Director Dr. Mayangbam Beton High Tournament asi internal level da Pangthokpa Haukiba Jay 1960 dagi chatharakpa inter school gi oiba football tournament amani district level dagi mai khangatlaba team na state level da chatkani state level da mai paklaba team na national level sanaraba matung mai paklaba team aduna international level da saru yarugani live activity chai asigi oina Imphal East Imphal West Visnupur amadi None district ki oina girls ki under 17 ki player marakta wana fight oidaba player kaya yorambagi complaint lakpadagi final match sanajugai mamangda hariba district mari asigi represent tawramliba school sing asi tournament asidagi chai ani disqualified tawkre handagi chai amadi mathangi chai maram asina district school authority singna tournament asigi damak player khanba matamda niyom chumna khanbiyu aral ahui tawbiganu haina phongdoki arabada maraba pau amhona pizari Security Force Singna Thiba Humbagi Thabak Chathabada Yamlaba Kutlai Singh Fagapangam Kre Lonina Lalholuf Amagi Kadar Ama Fare Hari
ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯖꯥꯗ ꯃꯤꯑꯣꯏ 34 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯂꯣꯏꯅꯅ ꯏꯖꯔꯦꯜꯅ ꯁꯤꯔꯤꯌꯥꯗ ꯕꯣꯝꯕꯤꯡ ꯇꯧꯈ꯭ꯔꯦ꯫ North East Window na sandok sa riba numidangi pa umatang sa daloy zari. Miyang tabiri ba singbu amuka hana chan mabam na kurum jari.